Food security gi wathok nomo gi chawthorak ni cheng masing suna phangalu haina wakalaba miyoi police na phakre hairi kurumjari ISTV gi pawmi yeng tabiri bapunamak putarapna oksari haji phawgi marueba paw sandok na pizari National Food Security Act ki makada praja singda phangaliba seng mapung fana amasung masing suna phangalu haibigi wathok chawthorakle seng masing suna phangalu haina wakat loba khurai kendra gi khurai nandaibam gram panchayat ki member dhamen amasung miyam adubu lusing khiba premila ngasi ayuk porongpat police na phakre makoi ani fajin khibabu yaning da phong doktuna khurai kendra gi miyoi kayana porongpat police ta thomjin kre ngasi ayupu mangarom taba matamda makoi ani phakre tabadagi mioi kayana porongpat police ta gate namkhaiduna sangsin na buhonaki lakeba miyam dugi maraktige mioi kharaga police ka wali sanaduna wafamasigi matang da bhap taminaki miyam gi mahut sinduna RK hemosana phongdokibada National Food Security Act asi khurai kendra da phagi tahanba agent kharana pining mamong da magi khangna sanaba singda seng pinana ba honara padigi wathok asi lakhibani haiki अखोना तौरी एमएलए दसु नते मणिपुर सरकार की अदुगुंबा पॉलिसी दुगी मनुंगदा इंडिया गवर्नमेंट की यानद्र लाइव एक्ट से इम्प्लीमेंट तौबी हाइबनी अंडरस्टैंडिंग में लेरे कोई हायर अथॉरिटी का अदु तरा तम खाबु मनुंगा माजे कोई यारगा दि खादो अदुगुंबा अंडरस्टैंडिंग में कोई जो कोई सरेंडर तौरे अदु कोई के सोई बिसु फारु बगी जेंदो अखोय द कंप्लेंट तौरपा नतना फार का नोना पुरपगी सरकार फारो फाबनेबा मोय इजु अंडरस्टैंडिंग में लेने तना होजे कोई यानरगा होजे कोई युमदा हलगा जब जाना कोई रैली तो मपुंग फाना चकनी मणिपुर सरकार दा ओनली खुराई दगी नतना मणिपुर पुनमक्ता होजी एक से वायोलेट तोकना मोइना एमएलए ना नत्रगा एजेन ना नत्र कनानो अंगम करना खरा किलो मंगा पी खरा नत्र पीबा मफम मनाम खंग दबा एक से अंगा ओपई की एक मो वलन बजे मसी थिंगना बगी तम खुराई की मियाम लोने ना मी मयाम से मसी अवेयरनेस हम पीबा लोने मसी की पाना चकनी हाई कोई सोई दबा Rims Hospital da angang unabagi thagdokta Dr. Trinity bu matam khargi oina thabakti suspend toba haibasi Rims Authority gi asumma khongthang ni haina Human Right Initiative na thadorok cherol amana khangalakte kanagumba public servant amagi matakta kudam sangdamga konana maral sirak labadi madugi asum aran thiget pa haibasi Civil Service Conduct Rule gi matung inna topham thokpani haire amaramda Imphal Obstetrics and Gynecological Society ko loop amana Laying bada mi siriba makai action lawrbadi laying binaba doctor leraroi maral siriba doctor adugi suspend sayol amagi manungda handoktrabadi akan makhongjang sangsin gani haina dhap torokliba asi satnaba yaroidaba civil service rule khangdaba amadi rule of law bu ikai khumnadabagi thawongne law gi mayokta kanana su laite haire Indian Army Manipur Police natragana Dr. Singh orabasu khudang samdanga konana Singnaba misi khudingmaki aingi oiba charak pifam thoi hairi paugi maraktana aten break ama lominasi Constipation sebenarnya manung sangat nuai taba constipation problem kohan mangami itan tanba mangam saan bersing busuk kohan mangami nomada tumam daida lubu sama isi gelas amada chamas amada terga ani dan adar season abiu constipation India ki ahanba national awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel the contact of you
Upon fitness center na sinja Manipur ki quality chawba case prize oriba 6 state level transformation challenge 2016 paktuk jargani August 8 preliminary round November 3 final round loina grand final November 9 da competition asi thaung gi manung da masagi rumba henba madi wat pamyo singna masagi normal weight thamduna chung firal chaba changam bani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 Osa pain relief ointment khwang naba pot sikpa ta sikpa phuna bu singbada sinaba yarba lipsa tukna puthok saba Osa Breki matungda makataba pau kharaga pizari Sursanpurdagi Sugunu Pawagi kilometer kunga taret lom sangba lambi asi local MLA na sembi dabadagi lambi asida gari chatpa yadre khunja singna puthok saba polam sing phawba yon ba chatpa ngamdre lambi asi chatpa yananaba singhat kendragi MLA orambati hangkhan pauna masana senpham puthokuna lakiba August ki tang amadagi lambi asi Sero Laingoi Transporter Owners Association galonana semba haurgani hairi lambi asi yangsinbagi khongsatta ngarang hanagi MLA di hangkhan pauna makata na haikibada Rengkai Road haragasu khangnaba lambi asida makhal amatagi gari chatpa yadaba asi laibak thibani lambi asida passenger service toramba amadi tongan tonganba Pochai puthok pusin toramba gari sing amata chana khidaba sina paza singda haningai leitana awaba pire lambi asi Saikot Kumbi Sugnu Chursanpur Sandel amasung Singhat Kendra samna halibani lambi asi semnaba SPA gi work plan da haptuna lupa crore ani henbagi senfam MLA amadi minister amana lauthokhrabani lisingani nipan amasung lisingani mapan gi matamda senfam lauthokrabasu hojik fawba miyam gi lambi asidi semjindre Se minister na lambi asi semjingani haikhrabasu ngasi fawba lambi asi semjindre phibam asidagi mahana paisa puthokuna praja singi khallaga lambi asi August thadagi semba hauragani haikhe Congress sarkar na maming tata semgani di hai 2016 gi simatam phawbada di work program da hapasu leite semgani haina CM na semgani haire haiduna chahi mari ga tangkhai di karimata semdana sum leire tam di chadaru khakang leire aduna nungaiman daduna se August first week tegi di ai soidana mak kaya changgadra khangde gari se prayabu nung sube oina public interest labor late ba khangde ni ba bikhya ni ba mo ore so edi areba putho aga masi se mayam gari passenger bus sing aduga noma gi chinjak thiraga magi pochei lothok yonnaba haidana Chursanpur kakhat ninglakpa mi mayam khudong chadaba phangiba sing sigi khallaga upaya ma toraga aduga maru pang singi mateng loraga masi lambi se all season koilas mang taradu nung thajan laga masi apan ba aman leitana gari nong chudrasu sanana ba amase toroge haina ai halaga toroga Nambol Kendra ki Praja Singh Mayo ngariba khudong sa daba sing kokhanaba thabak paikhalu haina Nambol Local Council Communist Party of India na thadorokpa cherol amana khanglakli Jenims amadi Rims Hospital asi amungtang semdok minasi haina International Peace and Social Advancement IPSANA thadorokpa cherol amana khanglakli Sarkar ki hospital singda anabas singda lem hidak langthak khara phangali haibasi tasengna sumlabra Lairba kayana amadi BPL card holder kayana liamne hida kaya low crab ge haibige repo sarkar ge hospital singda laibra hospital haibusi license amagi pangkhakne hospital da atamnana bom pokai handuna mathok toriba doctor nurse amadi anaba punamakta kian khangandagi thabak asi khudakta lepnana ba khangalakle asoiba toriba doctor singi aranba tawhningdabagi wahai wata kaya sinnarakpada ipsana fai natraga fati haiwa nainaroi Dr. Singna maning tamna apamba punamak mayamgi mayokta liptuna thabak tawbadi yengduna leiroi karigumba matamda Dr. Masagi kanabada yumpham oiraga OPD amasung casualty thingjanbadi ipsana yaba ngamloi hairi loisilakpada maruiba pau amukhana Food security gi wathok nomonomagi saukthorake cheng masing suna phangalu haina wakatloba miyoi police na phakre hairi
ꯃꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ